Ngasigi oiba tongan ba pes kharagi posing amadi nungtil phong kiba paukse kharagi collection miyam da kudol tamjigi free movement dil yanadri fawba kuki militant singi su center na handokpagi wafam laitri haiba nungtil phong kiba kangla paudagi thamjari haukiba chahi 2023 gi May ahum da thokkiba irang aduna maram oiraga kuki su militant sing amasong Ministry of Home Affairs ki mute singa tangkak anida wari sanaduna Belly ki district ki akoibada leiriba sugi kem tare laukthokibada yanarabasu free movement dil badi National Highway sing da kangluk khudingi miyoi sing maning makha tamna satok sasin yadri phawbadi su agreement asi makha tana sangdokpagi wafam leite haina Ministry of Home Affairs tagi phangba official source amana hairi pawasina makha tana hairi bana Chief Minister Biren resign tawkraba matung chahi asigi February 13 dagi state asida president rule thamduna lakhibani Union Home Minister Amit Shah gi makai dagi state asida president rule thamkraba matung ahan boina packet ka daba khongtang ase National Highway da free movement lehen ba asini Simangna sahi asigi March Nipanda security ki ahenba section tharanga loinana National Highway sing asi hangdokna ba hona kibani adubu kuki sing athing ba pibadagi mai park kidrabasu center gi ahanba pandamdi free movement lehen ba asini wafam asigi matang da handa kuki su militant sing amasong Ministry of Home Affairs ki mute chinga chataki ba wari adudasu National Highway hangdokpagi wafam asida priority thamduna yamna kupna khanaki masida su militant gi mekai dagi su yaningba phongdoraki makoina wafam asida matam chupigi oina yaning daba laiti haibagi wafam su khangalamki center gi mekai dagidi free movement dil tawnadri fawba su sangdokpagi wafam laiti haibase mifam aduda thamki National Highway asi hangdoktuna free oina satok sasen tawba yaraba khaktada state asida mahuksa gi pibam hanjilakani khongthang asina chingi lamphawduna chatpa yadriba tampaki miyoi sing aduga tampaki lamphawduna chatpa yadriba kuki sing maning makha tawna chatpa yagadoribani handaktada Air India gi plane kaibada kuki gi miyoi ama amasong Meetei gi miyoi ama punna crew member ani laiki Thaudok aduda Meetei singi mekaidagi laikhidraba kuki crew member adugi hakchang Imphal airport ta oklabada makhal amatagi athing ba piroi haina phongdokpa laikhrabani kuki gi mekaidagi su mamang tha me kundagi kunga manga phawba urkhulda pangthokiba manga suba seroi lili festival aduda Meetei singna satok sasen tawbada makhal amatagi athing ba pikide masina National Highway hangdoknabagi dil ase sign townabagi thabak ase athubada pangthoklaba yai haina pawasina makhatari makha satarakpada nungtil pawse gi chipong ama oiriba pawzeldagi lakhotcharaga thamjige SSB gi matakta inquiry tawbaga loinana logi oiba charak pigadabani haiba amuko gi wafam thamjige haukiba June gi tang 18 da Bishnupur district ki Phubula maningda leiba High Canal mayagi Singai Rock lokolda masagi lofam da thabak sujadun leiba lawmi singda masak khangdaba singna nomaina kapselakpadagi mafam aduda thabak sujaba Phubula dagi ningthaujam Biren kauba miyoi ama sokiba adugi daita punamak lengakna pugadabani haina All Manipur United Clubs Organization amuko gi chirol amana hairi amuko gi chirol asena hai SSB gi bunker dagi panglap lap taba mafam amada oibada natana tampaki mafam su oiriba lofam aduda thabak subada masak khangdaba khulai paiba singna nomaina kapsinduna lawmi singbu hatnaba honakiba adu mafam aduda leiriba SSB gi kangbu aduga sakhangdaba khulai paiba sing aduga achauba lautunaba ama oigani maram aduna mafam aduda leiriba SSB gi kangbu adugi matakta matik chaba inquiry tawbaga loinana logi oiba charaksu pigadabani lawmi singda nomai kapsinduna lawmi ama soon kiba thaudok aduda chenaba khulai paiba miyoi sing adu lengakna faraga matik chaba cherak piba ngamdrabadi lawmi singda nomaina kaplaknibadu security post na kapani natraga kapan bani haina miyamna lawfam toi maram aduna thaudok adu amukona yamna hakchina lawbaga loinana khwaidigi wangba thakta kanjem tawi hairi sirol asina hai India lengaki makhada leiriba Ministry of Home Affairs MHA na Manipur da normal si lakna ba khonari hairaga irang makhal kaya ama adum thoanduna leiriba asina Manipur gi miyamna MHA gi thabak khutaw asi apenba oidre madugi sumatakta chaliba chahi 2025 ki February gi tang 13 dagi president rules ki lengak lairakibadagi Manipur gi governor na thengnana lengak liba matam asida Manipur da khwaidagi sathiraba thaudok thokpa hauragli haukiba me gi tang kunda Sere festival gi coverage tawnabagi damak DIPR na sinduna paumi team ama puduna chatkiba Manipur State Road Transport ki bus amada Manipur haiba wahi adu thaba yaroi haina Goltabi da duty tawduna leramba Mahar Regiment gi kangbuna Manipur lengak ki awangba thaki authority gi poktak matung ina thingkiba adu Manipur na India da tillaba matungda India lengakna chathaba khwaidagi sathiba thabak singi manungda ama oiri aduga June 18 2025 ta Bishnupur district ki Phubula maningda leiba High Canal mayagi Singai Rock lokolda masagi lawfam da thabak sujaduna leijaba lawmi singda masakhang da bakolai paiba singna nomaina kaptuna lawmi ama son kiba thaudo aduna Manipur da president rule laikhraba matungda khwaidagi sathiba crime singi manungda ama oiri maramdi lawmi singda attack tawriba kangbu aduna matau karamna khulaiga konana SSB gi
gi bunker adu khak natana atai mafamsingda leiba Central Force gi campsing du laklibano amadi hankibano India lengak amadi Manipur gi president rules ki lengak asina Manipur da khwaidagi sathiba tabak seng matang tawrakpana Manipur gi apunbigi saktamda sathiba tabak seng matang tawrakpana Manipur gi apunbigi saktam gi damakta matam pumbada tabak tawjariba yelomi oiriba miyamdadi aduki matik khoirang kusaunaba oihele maramaduna furup amadi iraiba kanjanabugi damak khongjang makhal kaya leptana changsinba mathau tarakpani mase India lengak na thoanbani Manipur gi governor na Manipur da president rule laikraba matung tha mari henba asida Manipur da ingtappa peace ki damak phibam ama laknaba karamba singthaningai oiba thabak lakhotkrabage Manipur da peace laknaba singthaningai oiba thabak tawbagi mahutta irang henna thoanduna leire Manipur da irang makhal kaya tholaga haibadi law and order gi problem ama ohelaga Manipur da president rule matam sangalaga mangna adum asuppa power paiba mi ama oinaba honarabra haibasi miyamna chingnaba phawi hairi zerolasin hai ing 2023 ki May gi tang ahum dagi Manipur da irang loisinbada mateng pangnana bani haiduna India lengakna tharakkiba security advisor Kuladipna Manipur da irang loisinanaba lengak ki mari leinaba singda karamba advice piribage Kuladipna Manipur gi security advisor oiraba matungda Manipur da kanglup ki irang da mi kaya sikre mi kaya mangkre mi kaya asopa nangkre amadi atai atopa sathiba thodok kaya thokre haibase India gi amadi malenggi miyamna loina khangnaraba ngaktani governor amadi security advisor na power kuina paina ba honabagi mahutta Manipur gi irang asi athuba matamda loisinduna amadi atai atopa Manipur gi miyamna matam pumbada singthanagadaba thabak kaya torambana governor amadi security advisor gi afaba career ama oigani jongi tang taraga mapanda Bishnupur district ki phobala maningda leiba high canal mayagi singairok lokol da masagi lofamda thabak sujadun leiba lomi singda masakang daba singna nomaina kapsilakpadagi mapam aduda thabak sujaba phobala dagi ningthaujam beren kauba miyoi ama shokkiba adu hojiki Manipur gi oiriba phibam asida tarai lobu yadaba wafam amadi thodok amani maramaduna Manipur gi miyamna Manipur lengak amadi Central Force singa chatariba thawong huktaba thawong asi malem gi miyamda khanganana ba honabaga loinana aikhoi miyamna chapchana khangminasi haina amukona aroibada miyamda appeal tawrakli maraktana tongan ba page karagi posting collection tawduna thamjagi hiyang hirin hairiba news asina pangdokpagi matungina national media ama oiriba is mojona Aranba pawfongduna miyamda lan uhunana ba honari security force na langching manbi hakchang lokta operation chathabada mapam maduda leiramba unknown armed miscreant singa khutthokna bada langching manbi village ki Khullakpi mistress hoikol hing numai maruna panbadagi laikhidaba tawdok adu national media ama oiriba is mojona Meetei militant singna Kaptuna hatpani haina Aranba paw sandokli asigumba media asi para tambiba chungani hairi makatana newslink imphal hairiba page asina phongdokpagi matung ina kuki nupi ama siba asi official oina security ga masak khangdabaga kapna bada sibani haira faw national paper The Hindu regional paper is mojona kuki women organization of human rights na hairiba Meetei militants na tawbani na yamna lumna lauraga hairi kuki na moi marakta refugee leitena so haijari panba yabadi hairiba KWOHR gi sister organization oiriba KWHRO asi masana masagi website ta 1988 matungda Burmadagi changlaklaga Manipur gi border da 2000 da semkhibani haijari sidagi henba proof kadaidagi lau haibanu haiba wafam phongdokli maka satarakpada nungthil pawsi gi chipong ama oiriba kanglaipa ki mairadagi lakhotcharaga thamjigi kuki terrorist sing da khulai payalaga beli de leiba micham miyamda atamnana hanaba honarabra haibasi pubulagi thawdo asina hena chingnaba pole haiba fox go pham thamjigi ngarang jun 18 gi nungthil pung ahunga minute taraga mangarum taba matamda Bishnupur district ki manung chanba phobala maningda lok suduna leiba ningthaujam beren kauba chahi yamlaba lomi amada phobala maning chingdagi kuki singna atamnana nomai round kaya kablakibadagi khutta nomai maru amana panduna asopon nangkibagi odo asi Federation of Civil Society Organization Fox Manipurna akan mamong da kanjem tawi loinana thawanga si chin kuki jo singda khulai pahelaga beli de leiba micham miyamda atamnana hanaba honarabra haipasi phobala gi todo asina chingnaba pole haina Fox gi secretary information and public relation ki thaupuriba Neris mangangna khuyekpi duna press thadorokpa chirola mana hairi chirola sina hai president rule gi makhada lengak liba state government asina ngasi thokliba thodok asigi thodang khudingmak pugadabani lebak thibadi handak Imphal East district ki pukhawda masagi pata leiba lopamda law khoibak thorang tawruba Meetei singda chin kuki job phuruk ki miyoi kharana athingba pirakbadagi charangna bapibam ama thokre adubu maduda sumapam aduda GT tawriba Central Force singna athingba amata pidabana ngasishu makhatana Meetei singi lokpam singda law panba yadana ba atamnana satharakpa itekni haina lawi hairi cherol asina hai Manipur gi apunbigi saktam singna duna Myanmar leibaktagi logi wangmada lamdam asida sangsilakli ba chin kuki job phuruk ki miyoi kharagi
थौसिलदगी थोकलिबा चाही अनि हेलबा चारांगनाबा फिबम असigi वारोइसिन पुरकनाबा होनाबदा नकल अनिमक्तगी खुलाई थादोकनाबा लौखलकलिबा लेंगाकी थौसिल अदुबुदी पुंगनिंग थौगली अदुबु खुलाई थादोकनाबगी पाइखलकलिबा थौसिल असि नकल नाम खक्तदा हाइबदी बेली एरिया खक्तदा लौखटपा अदुगा चिंगी चिनकुकी जो सिंगना खुंदाबा मफमसिंग असि हाइरिबा थौसिल असि पाइखटपगी ममी तादबना ngasiगी लेबक्तिबा थौदोक असि थोकपनि हाइरि यामना नुंगाइतबदी ngasiगी थौदोक थोकलिबा मफम अदुगा इरापलमदना SSB की बंकर अमसु लैरिबनी अदुबु खुद थरकलिबा मिलिटेंट सिंगी मथक्तगा मतम चाना काउंटर तहौदबा अमदी सिक्योरिटी फोर्स लैना लैना लौमी अमदा अटैक तौबा ngamlibano हाइबासि चिंगनिंगाइनि लोइनना थौदोक अदुदा चेनरिबा चिनकुकी जो मिलिटेंट सिंग अदुगी मथक्ता स्टेट गवर्नमेंट चपचाबा एक्शन लौखत्तबा तारगदी मियामना स्टेट लेंगाकी मयोक्ता खोंजंग चंगसिलक्लोय हाइनिंगाइ लेते हाइरि सेरोलसिना हाइ अरोइबदा हाइरिबदी चिनकुकी जो सिंग द खोलाई पायलगा बेली दे लैबा मिचम मियामदा अतमना हानबा होनारब्रा हाइबासि ngasi thawng asina hena chingnangai phole lau singu agriculture na leibak asigi chimilongi yanglen charu oiribani laumi singna lau panthada lau suduna leiringai da nongaina kaptuna live attempt tawba asi india gi economy da chinkuki jo singna chaun chingnabani maduna hairiba militant sing adugi matakta military action tawgadabani hairi makha satarakpada Myanmar amasung Bangladesh ni chingnaba illegal immigrant sing nimit kuntrani gi manungda masak khangdoknaba state sing amadi union territory sing da instruction sing pikre haiba पावगी मतंगदा सोशल वर्कर संजय आंतेमना वाफम खरा थमनगली ममांगचा मेगी तांग तराग मपनदा इम्फाल द फोंगबा पावसे सिंगदा मयक सेंगना यावरखिबा म्यांमार अमसुंग बांग्लादेश नि चिंगनबा इलीगल इमिग्रेंट सिंग निमित कुंट्रानी की मनुंगदा मसक खांगदोकनबा स्टेट सिंग अमदी यूनियन टेरिटोरी सिंगदा इंस्ट्रक्शन सिंग पीक्रे हाइबा पाव असगी मतंगदा सोशल वर्कर संजय आंतेमना वाफम खरा थमनगली हाइरिबा पाव अदुदा इंडियन सिटीजन नि हाइना क्लेम तौरिबा बांग्लादेश अमदी म्यांमार दगी लाकपनि हाइना चिंगनबा इलीगल इमिग्रेंट सिंग अदुगी बैकग्राउंड सिंग अदु चपचाना निमित कुंट्रानी की मनुंगदा खांगदोकदबनि हाइना मयक सेंगना पल्ली अमसोंग निमित कुंट्रानी असगी मनुंगदा मखोइगी डॉक्यूमेंट सिंग अदु वेरीफाई तौद्रबदी मखोइगी मरमदा हलनबगी थबक सिंग पैकेटकनि हाइना यूनियन होम मिनिस्ट्री की मैकैदगी अकनब याथंग इंस्ट्रक्शन सिंग लेबाक असगी स्टेट सिंग अमदी यूनियन टेरिटोरी सिंग द पीखी संजय आंतेमना मखाताना हाइ भारत सरकारना थेंगलबजु थेंगना लमदम असिदा थोकलिबा हाना छुनबा यावना वाथोक असगी रूट कोस खांगलकला मालिक खलुबदा असुके मतिक हराउखी अमदी याथंग अदु warmly welcome tauki housing nimit kuntrani mapung pharabana union home ministry ki instruction adu kaya yamna housing manipur da paliba PR government asina thabakta onthoklabage illegal immigrant kaya gi document cheng verify tawba loirabage kaya yamna detection amasung detention tawribano amasung housing phawbada illegal immigrant kaya magi maramda halan khrabage haibadi deportation tawkhrabage loinana district kaya da detention center kayam sarabage housing hairiba detention center seng aduda illegal immigrant चाबा मसिंग कयाम लैबनो हाइना PR गवर्नमेंट असिबु लुचिंगलिबा गवर्नर AK बाला चीफ सेक्रेटरी PK सिंगा अमदी DGP दा हंगलि लोइनना हिरम असिदा अप टू डेट ओइबा सर्वे तौबगी मरिक चुम्बा डेट लैबा मियामदा पुथोक्तुना खंगनगदबनी हाइना डिमांड तौरदुना हिरम असिदा लमदम असिगी CSO सिंगा अमदी पॉलिटिकल पार्टी सिंगा अमदी मरि लैनबा पुनमकना तुमिन लैसिलोइदबनी हाइना मियामगी पुंगनिंग चिंचिलकलि माहकना मखा तारादुना हाइ थबक सिंग असि तौद्रिबा ओइरगसु तौद्रिबगी मरम मयक सेंगना मियामदा खंगनगदबनी हाइखि